ꯉꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯦ ꯐꯖꯅ ꯁꯤꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯇꯦꯕ ꯍꯩꯇ꯭ꯔꯣꯛꯄꯣꯛꯄꯤꯗ ꯆꯠꯂꯨꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯂꯣꯏ ꯆꯠꯂꯨꯕꯅꯦ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯅ ꯑꯗꯣ ꯍꯩꯇ꯭ꯔꯣꯛꯄꯣꯛꯄꯤꯗ ꯂꯩꯔꯤꯉꯩꯁꯦ ꯅꯨꯡꯁꯤꯠꯁꯦ ꯐꯖꯅ ꯁꯤꯠꯂꯦꯕꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯁꯤꯠꯇꯦ ꯁꯤ ꯂꯣꯏꯅꯁꯨ ꯈꯪꯉꯝ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯁꯨ ꯍꯨꯝꯗꯣꯛꯄꯤꯔꯝꯃꯦ ꯏꯆꯦ ꯅꯤꯄꯥꯅ ꯑꯩꯒꯤ ꯊꯪꯅꯔꯤꯕ ꯏꯆꯦ ꯅꯤꯄꯥꯁꯤꯅ ꯍꯥꯏꯔꯛꯇꯅ ꯁꯨꯝ ꯇꯧꯔꯤꯕ ꯌꯨꯝ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯗꯨꯗꯅ ꯇꯣꯏꯂꯦꯠꯁꯦ ꯍꯨꯝꯗꯣꯛꯄꯅꯦꯕ ꯐꯖꯅ ꯁꯤꯠꯂꯦꯗꯅ ꯑꯗꯨꯁꯨ ꯑꯗꯨꯅ ꯌꯨꯝꯅ ꯀꯩꯝ ꯇꯧꯗꯦꯕ ꯑꯗꯒꯤ ꯉꯁꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯗꯅ ꯇꯣꯏꯂꯦꯠꯇꯨꯅ ꯀꯩꯝ ꯇꯧꯔꯝꯗ꯭ꯔꯦ ꯊꯥꯡꯒꯠꯂ ꯊꯝꯃꯤꯕ ꯇꯣꯏꯂꯦꯠꯇꯨꯅ ꯀꯩꯝ ꯇꯧꯔꯝꯗ꯭ꯔꯒ ꯃꯊꯛꯀꯤ ꯑꯩꯒꯤ ꯆꯥꯛꯁꯪꯗꯣ ꯑꯗꯨꯅ ꯍꯨꯝꯗꯣꯛꯄꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯤꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯗꯒꯤ ꯐꯣꯇꯣꯒꯨꯝꯕ ꯑꯩ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯥꯏꯌꯦꯕ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯀꯣ ꯅꯨꯡꯁꯤꯠꯀꯤ ꯁꯤꯠꯂꯛꯄꯒꯤ ꯍꯨꯝꯗꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯩ ꯌꯥꯝ ꯂꯤꯡꯅ ꯁꯥꯕ ꯌꯨꯝꯗꯅ ꯀꯔꯤꯝ ꯀꯥ ꯍꯦꯟꯅ ꯇꯧꯗꯦꯕ ꯍꯨꯝꯗꯣꯛꯄꯁꯦ ꯑꯩꯈꯣই ꯋꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯅ ꯇꯧꯔꯒ ꯁꯥꯕ ꯈꯣꯠꯄ ꯌꯨꯝꯗꯣ ꯑꯌꯥꯝꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯦ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯌꯥꯝ ꯊꯃꯣꯏ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯁꯦꯝꯕꯨꯗꯤ ꯁꯦꯝꯃꯝꯃꯦ ꯑꯩꯒꯤ ꯌꯨꯝꯗꯨꯁꯨ ꯑꯩꯒꯤ ꯚꯩꯔꯥꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯩꯒꯤ ꯚꯩꯔꯥꯗꯣ ꯑꯗꯨꯅ ꯁꯦꯝꯃꯝꯃꯦ ꯌꯨꯝꯕꯨꯗꯤꯀꯣ ꯑꯗꯨ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯋꯥꯠꯂꯣꯝꯗꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯦꯕꯀꯣ ꯊꯃꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ ꯅꯨꯡꯁꯤꯠꯇꯅ ꯂꯥꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯒꯣꯜꯕꯂꯨꯒꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯅꯨꯡꯁꯤꯠ ꯍꯨꯝꯗꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤꯁꯨ ꯌꯨꯝ ꯍꯨꯝꯗꯣꯛꯑꯦ ꯈꯣꯠꯂꯦꯅ ꯂꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯩꯈꯣꯏꯒꯤꯗ ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪ ꯂꯥꯛꯀꯗꯕ ꯅꯨꯡꯁꯤꯠ ꯂꯩꯔꯒꯁꯨ ꯑꯂꯥ ꯃꯄꯨ ꯑꯆꯧꯕꯅ ꯉꯥꯛꯄꯤꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯜꯂꯦꯕ ꯅꯨꯡꯁꯤꯠꯇꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦ Buồn có lên phải giúp chia Quay giúp bài cái này Quay giúp bài cái này